ngasi numida waram phongkhiba tongan tongan ba manipuri sifungsing amasung thokhiba thodok wathoksingdagi maruoibi i pausing meyamda thamjagi ahanbada panam pausidagi lakusaraga Bangladesh da army na ku tokhibaga loinana Prime Minister Sheikh Hasina pham thadokre Bangladesh da haujuk oirakliba phibam sigi marakta Prime Minister Sheikh Hasina pham thadokhibaga loinana army gi lenga amalakagani agency ki paun hai Bangladesh da army na ku tokhibaga loinana Prime Minister Sheikh Hasina pham thadoktuna army ki akhanaba aircraft amada safogadaba India gi state amada sakre maraksida Bangladesh ki army chief general Wakar us zamana media ra phongdokhibada army na interim government ama form tawragani amadi leba asibu mausa gi punsida hanjilangna bo khonaragani hairi army chief asina makata na phongdokhibada leba asida hawkipa matam khara asida oirakliba madi thokliba hingsa gi thawdok kya sigi matangda opposition gi lusingba kya ga unaduna marakki oiba government ama form tawba firep lokhibani aihakna wasak tuna hairi leba asigi miyam gi punsi amadi lantum ngak siengani nakhogi demand phongangani sanbiduna aikhoida mating pangbiu hingsa gi thawdoksing khudakta lepu karigumba nakhoina aikhoiga loinana punna thabuk tawminarabadi nakhoina sab waroisan ama purakpa ngamani hingsa na karigumba waroisan ama ta purakpa ngamloi haina army chief general Wakar us zamana media ra phongdokhibaga loinana Sheikh Hasina masana pham thadokre haina su lauphoki army chief asina makha taraduna hai ngasi opposition party gi lusingba civil society maru saruk yaduna mifam ama pangthoktuna leiba asida awonba ama puraknaba warep lokhi ngasigi mifam adura ruling awami likimiyo emata saruk yakhidi agency ki pausna makha taraduna masagi sei humdraga taruk surabi Sheikh Hasina sei sigi angan basarukta mangarak suba tamgi prime minister oina office 5 hokibani pham thadokpaga loidina Sheikh Hasina army gi akhanaba aircraft amada ngasi India gi safagataba mafam amada sakhibani Maka loidana maki manaunupi Sheikh Rehana aircraft aduda punna samina khihairi local media report ki matungina protesters singa prime minister ki official residence gonabo na thomjinki amadi Bangladesh ki army na mako minute nifuga manga ki matam pi duna prime minister pham thadukna bakhanki Pakistan dagi tokhaibu leba ama oina Bangladesh pu maning makha tamba leba ama purakhiba leba asigi khwaidi ki wangbu lusing bama oiriba aduga Sheikh Hasina gi apokpa Sheikh Mujibur Rahman gi mitam protesters sing thwaiki kumza English ngamaga samapanga humdraga mathogi Bangladesh Independence War sarugya khiba Mukti Zoda gi imung manung miyoi singna government gi thabak sangbada makhoigi sada kunthra reserve tawgi mayukta mamang thadagi Bangladesh da akan bi ho ama lakhibani leba asida sahi kiya ama reservation ga mari leina irang kya hodun lakhi kumza English ngani taraga nipa da horakhiba akan ba irang dagi government na reservation system kakhatpaga loina kota khrasu kakhatkibani mamang thada high court na order ama taduna kumza English ngani taraga nipa na matam adugi lenga na sada kunthra gi reservation kakhibadu illegal oi haina lakthorakpadagi leba asida akan ba irang ama horakpa hokibani loina leba asigi supreme court na wayal ama taduna government ki thabak sangbada sada maudraga humdoidi merit basis to loraga lemoriba duna freedom fighter gi imung manung gi oigani haina laukthokpa lekhrabani aduba supreme court order taraga su leba asigi irang nem thabang ngamdana lakhibani haina pausida makhatana phungdurakli atopa paumna Meetei police personnel ama AR na Kalhoure Kangpopi district ki Tuikon village tagi kungani thoi amadi kuntragani thoi suba Assam Rifles ki team amana Manipur police ki Meetei personnel ama rescue tawkre Kangsu police station ki manung sana laiba Tuikon village tagi Kangsu company observation base ki kungani thoi amadi kuntragani thoi suba Assam Rifles ki apun team amana kanmangam khraba Manipur police personnel adugi maming L Rahul kawi ma CID da constable oina thaku banai police ki pawma ki matungina L Rahul Imphal da ki scooter amada satpada lambi lamangna duna Kuki Khul sida sangkibani AR na rescue tawba matamda personnel du mayai ka sinjak sisinarambagi khudam jangna mangki rescue tawkharba personnel sing adu lamsang police station makhatana investigation gi dama khusinakhre hairi atopa pawma namo My Manipur na PM HM amadi CM thagalakri Kungani thoi suba amasung mapan suba Assam Rifles pu Manipur dagi laukhoktuna Jammu Kashmir thakiba bu My Manipur gi maikhaidi gi Prime Minister Narendra Modi Union Home Minister Amit Shah amadi Manipur gi Chief Minister N Biren bu thagat phongdorakli ngasi Imphal gi Naurem thong da leiba lup asigi loisang da pangthokpa pawmisunga unaba amada My Manipur gi Chief Spokesperson
Chingsubam Dewan hai Assam Rifles kudimuk phatti habi yaroi adubu Manipur posting taba Assam Rifles खरगी मरक्ता का हेनब थौंग सथरकपदगी मियामना असम राइफल्स लखथोकनब डिमांड तौरपने मणिपुर की हंदक लखथोखरब कुनगनिथु सुबा अमदि मपन सुबा AR सु सुसामपुर अमसुम कांगपि डिस्ट्रिक्ट पोस्टिंग ताबनी हाइबग लोइना मियामगी अपाम खंगनब लेंगांगना थबक लोखलकपासी पॉजिटिव ओइब लंबी संक्षिनुना लमदम असिद इंगतपा अमसुम तंगदु लेताब लाक्लसनु हाइबा वाफम फोंदोखि अतोप पाओमना Laisabi kunga nipanga aronba yumba lambi satharuba miyoyama RPF PLA na warakre masagi sai kuntraga mari suraba samralatpam devesar ma apokpa pramesor ko Imphal East District ki Nongaibung wangkhairakom laikai academy lambi degi miyoyishina laisabi kunga nipanga aronba yumba lambi satharamba gidama aina thinkraba laholo Revolutionary People's Liberation Army RPF PLA na फारब मतुंग इम्फाल ईस्ट डिस्ट्रिक्ट की मफम अमदा पाउमिसंगी ममांग पुथोखरे BCA तंब लोयरब दिवेश शर्मना मसाना तौरब अरानबसिंग पाउमिसिंगदा फोंदोकलदुना हौखिबा कुमजा इंग्लिशिंगनि ग तरागा मथोइदि इंग्लिशिंगनि ग कुनगो हमदोइ फावबदा मान लसाबि कुनगनि पानगा अरोन मोंगदा युम्बान मरि थमखि मदुगी मनुंग नुपी मरि दि सीएन की हायरदुना कुमजा इंग्लिशिंगनि ग तरागा मंगादा माक लोंखि अदुबु ओलप सहिदा नुपी अदु हनख्रे लोइनना मदुगा मरि लेनना सेना खाइनबगी केस अमा कोर्ट लेखि कोर्ट की केस लेना लेना ममांग सही इंग्लिश सिंगनिगा कुनगो हमदोइ लैसाबी अमा अमुक सेनखि अदुबु अहल लमन सिंगना केस अतु लुसिलाबा मतुंग लुहोंगसि हाइना लेबनि हाइखि मागना चलुरिबा नतबलिस सिंग सिगिदमक RPF PLA gi isil inaw singna pharaga warakpa sigi matungda amung hana asiguma aranma thawong si tawraroi karigumba matungda asigumba lisa satak taragadi party na piba serak masana yana lawgani haina phongtokhi Pamising unaba to the RPF PLA gi Division 2 gi masin chatpa miwe man hai nupi singbu sana potkum khanba madi khunai gi satnabi gi wangwada lasabi kya ga yumban mari thamba madi natabalisat kya sathaki haibadigi samralatpam Divesh Sharma bu party asina kaukhatpane phu zaidun wang pang tawbda lasabi kunga nipan ga yumban mari thamki haiba wapam Devesh masana phongdorakpane ngasigidi ka henba serak pidaro edubu matungda amuhan asigumba lamsat kamagi thawong si sathraglabadi sabsaba serak phongani haikenasu paushda makhatari atopa paumna academic section 2023-24 gi union fee singadu mahairoi singda hena kanagada thabak singda sijnaragani mahairoi luptaru Manipur gi mafam kya ta lairiba tuan ba college samadi higher secondary school singda elected tawduna mahairoi singi mute sing khanduna student welfare gi khanduna sahi khudingi pangthokpa student union election asi mamang sahi english ngani ga kungo humdigi me ohungi irang sin maram oiduna pangthokidre maram asina student activity kya pangthokpangam khidre Mahairoi singna tuan ba mahairoi singi thabak thorom kya pekhatpa yana ba academic section 2023-24 gi union fee singadu mahairoi singda hena kanagada ba thabak singda sijinana ba amadi college amadi school gi development hena fagada ba amadi kanagada ba maram singda sijinana ba gi damak mahairoi luptar unga thabak lokatpa ga loinana miyeng sanglagani masida mahairoi singa amadi oja singa punna hotna minasi haina mahairoi luptaru ki president singna hoyek pi duna press thadorakpa chirol aman hairi chirol asina hai College amadi higher secondary gi student union singna mahairoi singi tuan activities debate quiz symposiums sports cultural program inter college co-curriculum extra curriculum asina singba thabak thorom kya singa si mahairoi singi tangai fadraba program amadi competition sing hairi lamdam amad aphaba mai masing tambagi kanglon ama lehenba haibasi thoidokna maroi Laiba amana mating yauna hingba natragana hingdaba haibasiga laiba adugi afaba mahi masing tambagi kanglon ama laiba natragana laitaba haibasiga hakthengnana mari laine asiguma yamna maru oiba laibana iramdama siki mahi masing tambagi kanglon asi faganaba maikai kyadagi puna honari loinana hena honabigi mathau taba kya lairi education haibasida tangkak kya thokna khaidoktuna lairi tangkak singa sige manungda college education haibasi thoidokna maru oiba tangkak amani maram asina asigumba union gi fanasi mairoi singe amadi maisang singi fagadaba amadi kanagadaba maram singda sijinanabagi damak mahairoi luptarukna thabakta miyeng sangduna thabuk oina sangsilakpagi phirep asi lorakpani hairi losilakpo oina to papomna Rakesh Naurem gi short film Yusmina best short film director amadi
Top 5 Roshani International Film Festival Award 2024 fangle. Manipur ki film maker Rakesh Naurem direction piba supnatangi minute ahumukta sangba Manipuri short film Use Me aibu sisinabiyu haina mga suba Roshani International Film Festival 2024 ki Best Short Film Director Award 2024 amadi Top 5 Film Award 2024 piduna awang pathakta ikai kumna khraidi Maulana Azad Research Center Chhatrapati Santizingar Aurangabad Mumbai ki auditorium dengarang numidang wairam Film Education and Welfare Foundation Aurangabad Maharashtra na sinduna pangtokiba lemjaningai oiriba mga suba Roshani International Film Festival 2024 ki award ceremony da award ani asi lamdamasi film maker Rakesh Naurem na kusinakibani malem gi tongan laiba khumdra rom de gi tongan ba asangba film lising amaga samri rom thajilakpagi manungda film saniga yangkhaiga mathoi nomini oina khangatlaba matungda lemjaningai oirebe award sing piduna ikai kunnabu utpada Rakesh Naurem gi maphamda Best Short Film Director Award 2024 si piduna ikai kunnabu utkibani masigi sumathakta khangatlaba film sing adu gi manungda supnatangi film manga jury singna akhanana khangatuna Top 5 Film 2024 piduna ikai kunnabu utkibada Short Film Use Me aibu sisinabiyu haibasi yaurokibani Rakesh Naurem direction piba short film asi masamangna producer oiba film ni film asi gi story concept Khoidrom Suresh Kumar amadi Rakesh Naurem anina punna oibani Khoidrom Marlin Rakesh Naurem Laishram Vijaya Lakshmi Moirangthem Ozian amadi Piangana act toba film asi gi camera Nagindrani film asi gi editor na Romi Lamabamni hainasu Paushida makhatana su phongdorakri adu hauskoi nadi mayam paus su matanga sai lusinjarage masu mayam puna anauba update ngamine sena channel sigi maike digisu mayangi maphamda makhatana thamjari mayam puna anauba update ngamine se